High Court file torak election petition ani sure. Thongam Santibu MLA ni haiduna lauktokiba result Prithvi Raj na singnarakle. May 2022 phabugi manungda paukhum pirakadaba notice issue tawkhre. Handak ta tangkak ani thongna pangthokiba taragani thoisuba Manipur State Assembly election gi result March tara da lauktokraba matung supnatagi numit kunga mapani surakpa April 3 2022 da 15 Wangkhai Assembly constituency dagi JDU gi ticket da return candidate oirakiba Thangjam Arun Kumar gi mathakta mikhal adu da mahakka lamba tawnakiba BJP gi Okram Henry na chaliba chahi asigi ihan hanba election petition number 1 of 2022 file tawrakraba matung tha asigi taraga humdoida ani suba election petition ama 27 Moirang Assembly constituency dagi NPP gi ticket ta karakiba MLA Thongam Santi chahi hompuga mathoi apokpa laikhidraba THE Bohol Moirang Kiam Laikai gi mathakta file tawrakre election petition asi pangthokriba mikhal aduda mahaka lamba tawnakiba BJP gi mirep Mairenbam Prithvi Raj sahi nifugumdoi apokpa laikhidraba M Manindra Moirang Kiam Laikai da leibana petitioner oiduna file tawrakibane mahaki petition asi High Court of Manipur na election petition number 2 of 2022 oina lokhalaga ngarang Justice Lansukum Jamir gi bench na khanakre M Prithvi Raj ke election petition asi gi atopa respondent adusu mikhal aduda Congress mirep oikiba Pukrem Sarat Chandra sahi humpugumdoi apokpa laikhidraba P Koirembam Moirang Phairenbam Laikai ne petitioner M Prithvi Raj na court wakat livana pangthokriba mikhal aduda mirep oina bagidamak MLA TH Santina affidavit ki form A B amasung 26 ka loina na mahaki nomination paper February 3 2022 da returning officer da file tawkhe aduga mathau tabani haiba document singna February 3 2022 da submission tawkhe adubu March 10 da vote masing thibagi matungina MLA oire haiduna laukthokraba TH Santi gi nomination paper adu February 8 2022 da pangthokiba scrutiny da hathu amasung ningthijana check tawdana ayaba pithokibani haibasine all assembly complex manungda lupa tara lauraga auto service tawre Manipur State Consumer Dispute Redressal Commission State Commission Imphal yauna passport seva kendra amasung FCI gi regional office ka puna laiminariba Imphal gi all assembly complex ki annex building gi compound da ayamba matamda akoibada leiba drain gi phibam phattabadagi maukholakpa namthiba isinggi mathakta nong amuk tasinbadagi loisang ahum sigi staff sing chathok chasin tawba yadaduna complex manungda employee amamam na lupa tara piraga auto rickshaw service tawduna leiramlai mamangi government na sub inspector da promotion pikhiba ASI kulhumdoi gi order high court na suspend tawkhrai promotion order suspend tawbaga mari lainana athuba matamda mathau taba order thoknabasu high court na chief secretary DGP da khangankhrai haukiba February amasung March ta tangkak ani thokna pangthokiba taragani thoisuba Manipur State Assembly mikhal ge Model Code of Conduct chanaba hogdringai ge mamang December 13 2021 da Manipur Police Department ki Assistant Sub Inspector Male Civil Samaga kuntra maribu Sub Inspector of Police Male Civil da promotion pikhiba order adu da yauba Sub Inspector da promotion phanglaba police officer kulumdoi gi promotion order High Court of Manipur na suspend tawduna thamkibaga loinana court ki order asibu thabak ta onthokladuna suspension order asiga mari lainana Manipur government ki mahut siliba chief secretary amasung director general of police DGP na mathau taba order sing yariba makhai athuba matamda thokna basu khangan khrai mamangi lengak na mikhal gi mangoi na December 13 2021 da order thoktuna police ke assistant sub inspector ASI samaga kuntra maribu SI da promotion pikhiba order adu department asima ke ASI mari na tongan ba civil writ petition ani file tawraktuna challenge tawrakhibane further scam Lalu Prasad Yadav bail pikre Karnataka da hijab ublaga exam thana bahonaramba muslim mahairoi ani authority na ayaba pikhidre ngarang irai numitta Karnataka da hogjik chathariba 12 class ke exam da hijab ublaga lakiba mahairoi ani authority na ayaba pidabadagi exam thadana hankhre 2022 gi aroibada de malem gi khwaidagi sangba India ge electric vehicle highway leiragane Ukrainian sing the humanitarian aid supply taunaba Japanese plane India da landing tawbada ayaba pikre lan yamna kanna soknariba Ukraine da humanitarian aid sing puna bagidamakta Mumbai da Japanese transport flight landing tawbada ayaba pikre haire Prime Minister gi khongchat mangoina na Jammu da kanna kapna khre Prime Minister Narendra Modi na lamdam aduda lakadaba khongchat amage numit nini mangoina na ngarang irai gi anganbada Jammu da leiba army installation amagi manakta security force singa terrorist singa
ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯨꯗ ꯇꯦꯔꯣꯔꯤꯁ ꯑꯅꯤ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯃꯔꯤ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ